Mama cấp khế mà item mà cấp khế mà sao nó bị không cha mà xi măng với cái tài này. Hi guys, madam kuya bagi tungda ngasi numit che, aina video thaga libu numit che budi ngasi numit che ka kitang onda taina hai tar ko ado Mother's Day ne ima singi numit hai tar ado ai ju ima ai ju ngsi bi ima male ado go live or ga so sa yam na nei to oi tar ga so ai ga ngam hai tar ko ai ga ngam kan na singi numit ta koi ma da video ne ado koi da ju pi aduga ai ju video ne ado hojik se ibani ai no pi na ne video na mi se ado koi ni na hinjang le ba tho re hinjang le re do salad chu cheme salad hojik mo ma ji chen ba ho re ko hinjang lo in thong do ne do sida paisa khara sida yaw ri bu ko paisa ja ai sida masing ge I pote ai ya ham pote paisa je aduga sida gift macha ma ga yaw ri ado sigi gift se ga sigi पैसा जगह माता पी दोने अदो माइना अदो मैम कोई मा सोम लेब दु माले को अदो मैम अदुम आई सी वीडियो जी येगा मैम वीडियो नुंगाय ga dum nungai dum habiro अदो सिना पोट ni अदो सिना पैसा याम de पैसा le ta जो मा तो मशीन पी रे से अदो मा ने वो पी जाने Mother's Day gi sina salad sem bagi samaro jina yen thong matha ni degi sida gajar lai re khamen chem lai re koi te mena sida thabi ga khamen chen ma sem howe si tharoi ni ko si tharoi ji di ngasi gi natre da sida thau le thau je ma sa mo in tawre koi gi kitchen ji am kan nan bedi oidam ne ma'am nongna birak khino yen jaina kano de lairak pane ko slai re yen jina aduga chira thong ne thong bade nang chi chonga khang da sa tha da re ma'am exploring manipur gi type ta haira ga di combination ma laksin le adagi umoro laksin jare hai tare ko hoji phau da le se sigi chang da le sile aduga music thak da busi samaroi wale degi sida alu khare le re dimai tau re ado ngasi gi ai je chak thong ba sungloi loi dri ngasi gi se chak thong ba ji mafam amada ayuk ta thong re aduga mu mafam yum da mu amuk thong ni ta chak tu di aina thong de ko hinjang ni ado ngasa ayuk ki su hinjang je dum mai pak re hoji ki su so tan bi na dum mai pa ni hinjang je ha ni Jakum kana chat khalai ye YouTube se to ga jakum mai cha ja ni khangala ni aw dekh se yeng ji se tang o thar ga em comment to biro yang kami ne ngai je jang je kamai to ke to mayam tang jakum mai gi jo hai biro ai tang la ga ai sana kuchinam tang Yang di sebang ngamjabari yang ke alu laksin baloi gre Mother's Day gi special alu laksin baloi gre ngasi ga ina bujiki mamang nai gi bugumna chakhum ji sina ngasi gi anek suba chakhum ma'am hauni do comment tawiro aduga mayam gi yumda mayam na thongning boy ga di ai gi sana kutna sokchaba sa hinjang yam tang yeng bi ba pa ma ga di haibi roi thong ma lakse ado som thau to ko ngang di le poi poi di ro sai to ne ngasi je ya ho bo ngasi Sunday ne ba ko aduga je lai thong chalu re church ta aduga hoji se
ꯆꯔꯆꯇꯁꯨ ꯉꯁꯤꯁꯦ ꯃꯥꯗꯔꯁ ꯗꯦ ꯇꯧꯔꯤꯕ ꯂꯥꯏꯁꯪꯗꯀꯣ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯁꯤꯒꯤ ꯊꯧꯔꯥꯡ ꯑꯃꯨꯛ ꯂꯥꯡꯕꯅꯦ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯉꯁꯤꯁꯦ ꯊꯕꯛ ꯈꯔ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯨꯝ ꯊꯕꯛ ꯇꯧꯗꯅ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯗ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯈꯔꯗꯤ ꯊꯨꯒꯟꯕꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯗꯨ ꯃꯌꯥꯝ ꯇꯥꯕ ꯑꯗꯨꯝ ꯉꯝꯕꯤꯔꯒꯗꯤ ꯀꯃꯦꯟꯇ ꯇꯥꯕ ꯉꯝꯃꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯌꯟꯒꯨꯝꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯂꯥꯏꯌꯟꯒꯨꯝꯕꯗꯤ ꯉꯥꯡꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯒꯦꯀꯣ ꯋꯥ ꯉꯥꯡꯉꯒ ꯑꯩꯁꯦ ꯈꯨꯝꯖꯒꯦꯕ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯌꯨꯛꯁꯤ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯆꯔꯆꯇ ꯀꯥꯔꯨꯔꯦ ꯃꯤ ꯃꯔꯣꯟꯗꯗꯤ ꯍꯥꯏꯔꯨꯁꯦ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯍꯥꯏꯔꯨꯁꯦ ꯃꯤ ꯃꯔꯣꯟ ꯉꯥꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯂꯥꯏꯁꯪꯗ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯗꯔꯁ ꯗꯦ ꯄꯥꯡꯊꯣꯛꯄꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯃꯥꯏꯅ ꯃꯥꯗꯔꯁ ꯗꯦ ꯇꯧꯒꯦꯁꯦ ꯏꯃꯥꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯦ ꯑꯗꯨꯅꯦꯕ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯗꯣꯏꯁꯦ ꯃꯌꯥꯝꯅ ꯎꯕ ꯐꯪꯃꯤꯟꯅꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯊꯛ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯈꯛꯇ ꯅꯠꯇꯦꯕ ꯃꯥꯗꯔꯁ ꯗꯦꯁꯦ ꯃꯥꯗꯔꯁ ꯗꯦ ꯁ꯭ꯄꯦꯁꯦꯜꯁꯤꯗ ꯑꯦꯁ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛꯄꯨꯗꯤ ꯒꯤꯐ ꯑꯃ ꯄꯤꯈꯤꯕꯀꯣ ꯑꯗꯣ ꯒꯤꯐ ꯄꯤꯕꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯅ ꯏꯃా ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯩ ꯂꯨꯄꯥ 1,000,000 ꯐꯪꯉꯦꯕꯀோ ꯂꯨꯄा 1,000,000 ꯐꯪꯕꯁꯦ ꯑꯩꯈꯣই ꯃꯥꯗ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯂꯨꯄꯥ 1,000,000 ꯑꯃ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯦ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯂꯩꯖꯕꯈꯩꯅꯤꯀꯣ ꯂꯣꯏꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯏꯃꯥꯗ ꯄꯤꯊꯣꯛꯏꯁꯦ ꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯏꯃꯥ ꯅꯨꯡꯁꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯏꯁꯩꯒ ꯁꯛꯇꯅ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯧꯕ ꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯅꯨꯡꯁꯤꯈꯛ ꯍꯥꯏꯕ ꯅꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯊꯕꯛ ꯎꯠꯀꯗꯧꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝꯗ ꯉꯁꯤ ꯊꯕꯛ ꯎꯠꯂꯤꯁꯤꯅꯦꯕ ꯑꯩꯒꯤ ꯑꯔꯩꯕ ꯏꯃꯥꯗ ꯄꯤꯊꯣꯛꯑꯦ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛ ꯆꯥꯕ ꯈꯛꯀꯤ ꯅꯠꯇꯦꯕ ꯆꯥꯕꯁꯤꯗꯤ ꯂꯥꯏꯕ ꯄꯣꯠꯅꯦꯕ ꯆꯥꯕꯁꯤꯗꯤ ꯑꯃꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯌꯦꯟ ꯆꯥꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕ ꯊꯣꯡꯉ ꯉꯁꯤ ꯍꯧꯖꯤꯛ ꯁꯂꯥꯗꯀ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯦ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯁꯂꯥꯗ ꯑꯃ ꯆꯥꯕ ꯑꯗꯨꯒ ꯌꯦꯟꯁꯦ ꯑꯃ ꯃꯍꯤ ꯌꯥꯎꯍꯟꯗꯅ ꯃꯍꯤ ꯌꯥꯎꯔꯒꯁꯨ ꯒ꯭ꯔꯦꯚꯤ ꯁ꯭ꯇꯥꯏꯜꯗꯀꯣ ꯅꯪꯅ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯃꯣꯔꯣꯛꯀ ꯁꯥꯔꯞ ꯇꯧꯔꯒꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯑꯄꯥꯝꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏꯗ ꯏꯕꯥꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯦ ꯉꯁꯤ ꯊꯣꯡꯉꯦ ꯌꯦꯟꯁꯤꯁꯨ ꯃꯁꯥ ꯈ꯭ꯋꯥꯏ ꯐꯕꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯄꯨꯔꯥ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯌꯦꯟꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯉꯁꯤꯁꯦ ꯑꯐꯕ ꯐꯪꯉꯦꯕꯀꯣ ꯌꯦꯟ ꯃꯁꯥ ꯐꯕ ꯃꯁꯥ ꯅꯥꯟꯕ ꯌꯦꯟ ꯃꯁꯥ ꯅꯥꯟꯕ ꯐꯪꯉꯦ ꯉꯁꯤꯁꯦ ꯑꯆꯧꯕ ꯌꯦꯟꯅꯦ ꯁꯤꯁꯦ ꯑꯗꯣ ꯌꯦꯟꯁꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯗꯥ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥ ꯏꯕꯥꯅꯤꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯑꯉꯥꯡ 2 ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ 9 ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ 9 ꯄꯨꯜꯂꯒ ꯉꯁꯤ ꯃꯥꯗꯔꯁ ꯗꯦ ꯊꯧꯔꯝ ꯐꯖꯅ ꯄꯥꯡꯊꯣꯛꯑꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯇꯝ ꯂꯦꯟꯃꯤꯟꯅꯔꯁꯦ ꯑꯩ ꯆꯥꯕ ꯊꯛꯄꯗꯤ ꯃꯌꯥꯝꯗ ꯄꯧꯗ ꯎꯠꯄꯗꯨꯗꯤ ꯎꯠꯆꯔꯣꯏꯒꯦ ꯆꯥꯕꯒꯤ ꯁꯦꯝ ꯁꯥꯕ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯀꯥꯟꯗ ꯍꯣꯔꯦन ꯃꯥꯗꯔꯁ ꯗꯦ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯉꯁꯤꯒꯤ ꯃꯥꯗꯔꯁ ꯗꯦꯒꯤ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯦꯗꯣ ꯍꯧꯔꯕꯅꯦ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯃꯊꯪ ꯁꯤ ꯑꯩꯈꯣꯏ ꯇꯩꯃꯒ ꯑꯩꯈꯣꯏ ꯇꯩꯃꯒ ꯑꯗꯒꯤ ꯑꯣꯂꯤꯕꯤꯌꯥ ꯂꯩꯔꯦ ꯁꯤꯗ ꯏꯆꯥꯅꯨꯄꯤ ꯂꯤꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯁꯤꯅ ꯊꯧꯖꯥꯜ ꯂꯥꯏꯁ꯭ꯔꯝ ꯃꯌꯥꯝ ꯍꯥꯏ ꯇꯧꯁꯤꯜꯂꯣ ꯍꯥꯏ ꯇꯧꯁꯤꯜꯂꯣ ꯅꯪꯁꯨ ꯇꯧꯁꯤꯜꯂꯣ ꯍꯥꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯈꯣꯡ ꯆꯥꯝꯕ ꯍꯧꯗꯣꯔꯦ Good. Good. Khoi Lydia khoi Thojal kana idai maga Olivia ga makhong chame amuka kalo ya ba na chai laga wa khona thina ma Lydia mama nung sibra nung sia Thojal cha cha nung sibra Thojal maji khong cham ba thawai yam yaw mi ngang mo ta hi de Ra nung si ai
ꯍꯣꯏ ꯌꯥꯔꯦ ꯁꯤꯅ ꯃꯊꯪ ꯑꯩꯒꯤ ꯁꯦꯔꯤꯁ ꯑꯃꯨꯛ ꯂꯥꯛꯑꯝꯃꯅꯤ ꯌꯥꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥ ꯐꯗꯤꯅ ꯍꯥꯝꯃꯣꯏꯌꯦ ꯐꯗꯤ ꯅꯠꯇꯦ ꯇꯣ ꯐꯗꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯃꯥ ꯀꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯇꯩꯃ ꯀꯞꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯈꯣꯡ ꯆꯥꯝꯕꯗ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ 이몽길이 이제 또 외부에서 많이 나고 나 레이브기 꾸리래 나 시대기 한 번 사타와 오르거니 근데 뭐 주시를 참 콩잠돌이는 가까이도 꿈물어 카메라 jalling kare nang hian mandro Ngi odiye. 카메라 장이 시 역실래 코바 밤내래 매네 콩잠이 간다 장이 시 역실래 도 짜바 탁거디 매 합절을 로게 누가 시다 시나 윰당나 비비럭바 nga thongmane salad chile wow salad ko bajado bajaye ai chadi em chadi badi fajare ado mai video lo sinjarage na ai video jing asi imagi numit ka mai le na hai tare ko imagi numit ka mai le na ai video se namjabane ado video se dum fajaramgani hani khanjai haidi koi sumaina chahi manungda amukha tane bako sain thokpase aduduna dum chahi kudingi tawngam boijage adu chahi khiming ima da khudol amam tangoi ta ga ju ngsi tawbo sumaina mathang che ju khudol tawngam jage aduga father's day amuk lakadore adu father's day nungai video ma puraga lakke ojam oksilei nungai video ma pu lakke father's day ju aduna father's day amuk mayam ngai minerse adu ngasi gi video se matang se lo jage me bye bye